ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯋꯥꯅ ꯊꯥꯕꯨꯡ ꯇꯔꯥꯅ ꯄꯨꯗꯨꯅ ꯄꯣꯛꯆꯔꯤꯕ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯗꯨꯅ ꯆꯥꯎꯗꯨꯅ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯝꯁꯤꯗ ꯃꯃꯥꯕꯨ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯗꯨꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯁꯨ ꯈꯪꯉꯨ, ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯗꯣ, ꯅꯍꯥꯛꯀꯤ ꯅꯅꯦꯝꯕꯣꯛꯇꯣ, ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯇꯧꯈꯥꯏꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯉꯤ, ꯃꯤꯒꯤ ꯃꯃꯥꯗꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯗ꯭ꯔꯥ? ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯦꯕꯥ ꯇꯧꯕ ꯇꯟꯕꯒꯤꯗꯃꯛ ꯃꯃꯥ ꯃꯆꯥ ꯈꯠꯅꯍꯜꯂꯤꯅꯣ? ꯅꯈꯣꯏ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ? ꯃꯇꯝ ꯑꯃꯗ ꯃꯃꯥ ꯍꯥꯏꯕꯗ ꯅꯪꯁꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯅ ꯅꯪꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗ ꯅꯪ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯍꯥꯛꯀꯤ ꯃꯃꯥꯗ, ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯗ, ꯍꯥꯏꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯪꯒꯤ ꯏꯃꯥ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯂꯥꯛꯏꯕ ꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝꯗꯨꯗ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯇꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝꯅ ꯇꯧꯗꯧ ꯅꯠꯇꯦ꯫ ꯌꯨꯝ ꯍꯥꯏꯕꯁꯦ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯕꯁꯤ ꯁꯥꯟꯇꯤ ꯑꯣꯏꯕꯅꯤ꯫ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯥ ꯏꯄꯥꯗꯨꯅ ꯆꯥꯅꯤꯅ ꯆꯥꯔꯕꯗ ꯀꯌꯥꯝ ꯆꯥꯅꯤ? ꯅꯈꯣꯏꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯇꯥꯟꯒꯗ꯭ꯔꯥ? ꯁꯨꯛꯇꯥꯟ ꯇꯥꯜꯂꯣꯏ꯫ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤꯗꯤ ꯎꯠꯄ ꯌꯥꯏꯅ, ꯃꯤꯅꯨꯡꯁꯤ ꯎꯠꯄꯗ ꯁꯦꯜ ꯇꯤꯡꯗꯦ꯫ ꯅꯈꯣꯏꯅ ꯑꯍꯟꯗ ꯑꯗꯨ ꯑꯣꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯗꯨꯅ ꯇꯧꯒꯅꯨ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯃꯤꯟꯅꯁꯦ꯫